बिष्णुपुर पुलिस स्टेशन कोनबा 𝗠𝗘𝗘𝗪𝗢 𝗔𝗠𝗔 𝗠𝗔 ꯃꯁꯥꯒꯤ ꯂꯕꯨꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯃ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 8 ꯂꯣꯝ ꯇꯥꯕꯗ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯂꯒ ꯍꯥꯠꯂꯝꯂꯦ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ 𝗠𝗘𝗘𝗪 ꯋꯥꯔꯗ ꯅꯝꯕꯔ 7 ꯗꯒꯤ ꯅꯣꯡꯃꯥꯏꯊꯦꯝ 𝗵𝗂𝗧 ꯃꯆꯥꯅꯨꯄꯥ 𝗔𝗠𝗔 ꯆꯍꯤ 94 ꯂꯣꯝ ꯁꯨꯔꯦ ꯈꯨꯟꯒꯤ ꯃꯅꯤꯡ ꯊꯪꯕ ꯆꯤꯡꯈꯣꯡꯂꯣꯝꯗ ꯂꯩꯕ ꯃꯁꯥꯒꯤ ꯂꯕꯨꯛꯇ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯀꯥꯞꯂꯝꯕꯅꯤ ꯑꯃꯗꯤ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛ ꯍꯥꯠꯂꯝꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯂꯧꯈꯠꯈ꯭ꯔꯦ ꯂꯣꯏꯅꯅ ꯃꯤꯁꯤ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃꯁꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ बिष्णुपुर पुलिस स्टेशन कोनबा 𝗠𝗘𝗘𝗪𝗢 𝗔𝗠𝗔 मसागी लबुक्ता लैबा मियोय अमा ngasi ayuk pung 8 lom tabada makokta nongmaina kaplaga hatlamle laikhidraba miyoy adu 𝗠𝗘𝗪𝗪𝗢 ward number 7 dagi नोंमाइथेम 𝗵𝗂𝗧 मचानुपा 𝗔𝗠𝗔 चही 94 लोम सूरे खुनगी मनिंग थंगबा चिंखोंगलोमदा लैबा मसागी लबुक्ता महाकी मकोक्ता नोंमै मरु अमा काप्लंबनी अमदी खुदक्ता लैखिदबनी कनाना करिगिदमक हलमलिबनो हाइबा खंगद्री असिबा हक्चांग अदु बिष्णुपुर डिस्ट्रिक्ट पुलिस की टीम अमा लाक्तुना लखटख्रे लोइनना मिसी एसिगी मतांगदा केस अमसु रजिस्टर तौदुना थिजिनबा हौख्रे हाइरी।